ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤꯁꯤꯡ ꯍꯨꯔꯥꯜꯂꯒ ꯏꯟꯗꯣ-ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯣꯍꯤꯅꯤꯗꯒꯤ ꯑꯃꯤꯠ ꯅꯒꯔ ꯆꯍꯤ 35, ꯃꯅꯤꯄꯨꯔꯗꯒꯤ ꯑꯇꯣꯝ ꯖꯒꯠ ꯆꯍꯤ 45 ꯑꯃꯗꯤ ꯄꯣꯠꯁꯪꯕꯝ ꯃꯨꯀꯦꯁ ꯆꯍꯤ 19 ꯍꯥꯏꯔꯤ꯫ ꯑꯃꯤꯠ ꯅꯒꯔꯅ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯦꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯇꯥꯡꯕ ꯒꯥꯔꯤ ꯀꯌꯥ ꯍꯨꯔꯥꯜꯂꯒ ꯏꯟꯗꯣ-ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯗꯨꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤ NCRꯗꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯈꯨꯠꯄꯨ ꯑꯁꯤꯅ ꯑꯁꯥꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯁꯤꯖꯤꯟꯅꯔꯒ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯍꯤꯀꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯜꯂꯛꯄ ꯀꯥꯔꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯥꯗꯣꯔꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯁꯥꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯁꯥꯁꯤꯟꯅꯕ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯂꯦꯠꯁꯤꯡ ꯁꯥꯔꯝꯈꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯈꯔ ꯑꯃꯗꯤ ꯏꯟꯗꯣ-ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞꯁꯤꯡꯗ ꯌꯣꯜꯂꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯈꯨꯠꯄꯨ ꯑꯁꯤꯅ ꯒꯥꯔꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯆꯥꯎꯔꯥꯛꯄ ꯆꯍꯤ 15 ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯛꯖꯔꯤ ꯚꯦꯍꯤꯀꯜ 100ꯒꯤ ꯃꯊꯛꯇ ꯌꯣꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ 5, ꯁꯥꯁꯤꯟꯅꯕ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯂꯦꯠ 100 ꯁꯥꯁꯤꯟꯅꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ 20, ꯃꯣꯕꯥꯏꯜ ꯐꯣꯟ ꯈꯔ ꯑꯃꯗꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗ꯭ꯔꯤꯕ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯑꯇꯩꯁꯤꯡ ꯐꯥꯒꯠꯅꯕ ꯑꯃꯗꯤ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫